हेलो मैम गुड मॉर्निंग दिन मई कईगेने नुमित्से फजाना सारे कईगिनो नुसा खुशा अमा ओइरे दिनदासे तुम होगटपगा अदुम नुसासे फजाना सा लेरमे अदो अला अइना खुदे मते खरा सागे आइना लंगसे पुथोइनेबा अदो नुसादी फजाना साराबैना ngasi चाक मेटके तोइबा अदो अंगांगबसिगा खामिन मचुसिना मपान हापके तोइबा फजगद्रा फजरोइद्रादी खंगदे अदोइसु अदुम साजल्लगे युमगिनिनाको खुदे मतेगनी अदु दुजम फजद्रासु कैसु काइदेबा अदुम साजल्लगे आइना खल्लेबा मयाम फजद्रा फजरोइद्रा अदुम कमेंदा इपिरोको अदो लंगसिंगसे खरादी कुइरेबा थंबा अदोगी कइनो फजना तौरगा सुद्रदी चाक मेट्रदी हरेन लंगचाक चाकपदसु वानी आइना तौइनेबा ngasiदी नुसासे याम साइ कमाइन तौदोइनो खंगदे मैम लोइरे हौजिक सुरुरगे अदो नुसादी याम साइ कमाइनम तौदोइनो खंगदे अदो मैम आई सुबदी उहलौजौदे रेबा कइगिनो हाइदि नुसाजे याम सामनगिरने इतोमता वीडियो मु कापकद्रा कुमो लंग सुबदुमो अदोगी आई के वीडियोदी सेमौद्रे सुबगी अदो हुजिकजे अखोइगी सुम्मगा फौदोइनेबा फौबा मतमसे ओइना अदुमजे वीडियोसे खतंग कापहौवे लंगसे बट कन्नने फौदबा तारदी चाकसिंगजे मतुम मतुम ताना लेदोइबा अदो फौबा मतमदसु सुमाइना फजना फौबा मतौ ताइ नत्रदी चाकतुना मतुम मतुम ता लेरदी हयेंग लंगचाक चाकपदा वानी अदुगा चाकतुना चनांगसिनासु ओखोइ लंगसे पट तलहलेबा थंबा यादेबा लंगचाकसे लंगचाकता जागा थंबा कुइना जादेबा चाक चनांगदुना कइनो मथंदा तलेबा अदुगी फजना कंदोको मतौ ताइ अइगी फुटचुसु फजना ngसंग ngange ngसंग ngange नुसादे खुत्सा मनि ममित पांगबा ngamde
ꯃꯌꯥꯝ ꯑꯁꯤꯁꯦ ꯇꯤꯡꯅꯕꯩꯅꯦ ꯍꯥꯏꯅ ꯎꯀꯨꯟꯊꯥꯡ ꯍꯥꯞꯄꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯤ ꯁꯥꯕꯗ ꯎꯀꯨꯟꯊꯥꯡ ꯃꯊꯧ ꯇꯥꯏ ꯇꯤꯜꯍꯧꯁꯨ ꯃꯊꯧ ꯇꯥꯏ ꯆꯩꯉꯪ ꯃꯊꯧ ꯇꯥꯏ ꯊꯥꯎ ꯃꯊꯧ ꯇꯥꯏ ꯑꯉꯛꯄꯅꯤꯀꯣ ꯑꯗꯣ ꯎꯀꯨꯟꯊꯥꯡꯁꯦ ꯐꯤꯁꯦ ꯇꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯆꯜꯂꯤꯅꯦꯕ ꯁꯣꯔꯤ ꯐꯤ ꯅꯠꯇꯦ ꯂꯪꯁꯦ ꯇꯤꯡꯕꯩꯗꯃꯛꯇ ꯍꯥꯞꯆꯜꯂꯤꯅꯤ ꯇꯤꯡꯕꯩꯔ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯍꯥꯞꯅꯩ ꯂꯨꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯑꯗꯨꯒꯤ ꯍꯥꯞꯄꯤꯅꯤ ꯑꯗꯣ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯃꯄꯥꯟꯒꯤ ꯂꯪꯗꯨꯅꯦꯕ ꯀꯩ ꯃꯆꯨ ꯈꯥꯃꯦꯟ ꯃꯆꯨ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯤꯁꯦ ꯂꯤꯛꯑꯝꯃꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯀꯩ ꯈꯜꯂꯤ ꯇꯥꯕꯨꯟ ꯑꯃꯔ ꯈꯜꯂꯤꯕ ꯑꯗꯨ ꯀꯣꯟꯅ ꯀꯩꯅꯣ ꯑꯣꯏꯔꯝꯗꯣꯏꯅꯤ ꯂꯪꯈꯥꯏ 3ꯈꯛ ꯑꯣꯏꯗꯣꯏꯕ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯦ ꯀꯩ ꯑꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯦꯅꯦ ꯑꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯇꯥꯕꯨꯟ 3ꯗꯔꯣꯁꯦ ꯁꯤꯗꯤ ꯃꯄꯥꯟ ꯈꯛꯇ ꯑꯣꯏꯒꯦꯔꯥ ꯃꯌꯥꯏꯒꯤꯗꯨ ꯑꯣꯏꯔꯣ ꯁꯤꯗꯤ 5 ꯁꯨ ꯃꯥꯜꯂꯦ ꯍꯥꯏ ꯌꯥꯝ ꯁꯥꯡꯃꯜꯂꯦ ꯁꯤ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯕꯣꯔꯣꯏ ꯈꯔ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯣ ꯑꯆꯥꯔ ꯇꯧꯁꯟꯒꯦꯅ ꯑꯆꯥꯔꯁꯦ ꯇꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯄꯥꯒꯤ ꯅ꯭ꯌꯨꯁ ꯇꯥꯕꯒꯤ ꯇꯤꯚꯤꯁꯦ ꯑꯗꯨꯝ ꯊꯥꯅ ꯂꯩꯕꯅꯤꯅꯀꯣ ꯀꯩꯁꯨꯝꯕ ꯃꯈꯣꯟꯒ ꯀꯩꯁꯨꯝꯕ ꯋꯥ ꯉꯥꯡꯕꯒ ꯌꯥꯗꯦ ꯑꯗꯨꯒ ꯇꯤꯚꯤꯁꯤꯗꯤ ꯈꯨꯍꯧ ꯑꯃꯗ ꯊꯥꯕꯅꯤꯅ ꯅ꯭ꯌꯨꯁꯁꯦ ꯑꯗꯨꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯊꯥꯎꯒ ꯆꯤꯅꯤ ꯉꯥꯡꯒ ꯇꯧꯅꯦꯕ ꯏꯁꯤꯡꯒ ꯑꯝꯇ ꯌꯥꯎꯗꯕꯗꯣ ꯏꯁꯤꯡ ꯍꯥꯞꯄꯗꯤ ꯈꯔ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯥꯎꯒ ꯆꯤꯅꯤ ꯉꯥꯡꯒꯅ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯒꯤꯀꯩꯀꯩ मरू असूबदो हापे जहाँ इंडिया करे सेलिब्रेशन वहाँ हुए जश्न का जश्न याद से इलायची जश्न का जश्न पतंजलि शुद्ध सरसों के तेल के साथ हर घर की यही कहानी इस तेल का तेज ऐसा जो लाए आंखों में पानी और स्वाद ऐसा जो भर दे मुंह में पानी स्वाद और शुद्धता का मेल पतंजलि सरसों का तेल रोटा स्टील से बनाया होता है रोटा स्टील का यही कमाल एक बार लगे चले सालों साल रोटा स्टील के निवास एकदम सारे ये है टीवी टुडे नेटवर्क और आप देख रहे हैं आज का सबसे तेज प्रेजेंटेड बाय पतंजलि शुद्ध सरसों तेल छाछ ऐसी किया है आपके पानी स्वाद ऐसा किया है मुंह में पानी जय प्रायोजन अब तमन्ना भी कहती है आई लव यू रसना सोना सिक्का रिफाइंड ग्राउंडनट ऑयल स्वाद वो जो बना देगा वीनस टूल्स क्वालिटी जिससे देश करे भरोसा वीनस टूल्स लीपोर्ड हेल्थ केयर लिमिटेड देश की भरोसेमंद फार्मास्यूटिकल कंपनी ट्रायल बाथ फिटिंग्स एंड पाइप्स क्वालिटी बेमिसाल लिख के ले लो अशोक मसाले स्वाद ही जिंदगी है मयाम बारोगी ओइनादि लोकेल आलू सिगा जेनमगा ओइना ngौरे अदुगा सोंदना सगोल हवाई सोक अमा तौरेबा अगी सगोल हवाई सोक से मकु फजना लौथोगा बैना मोसोक ngौयाबा अदुगा मोबाइल दा कापदा कैगिनो खंगदे ngangjunana खतंग ख उये
ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯃꯤꯔꯥꯃꯦꯁ ꯆꯥꯏꯌꯦꯕ ꯑꯗꯨꯒꯤ ꯁꯒꯣꯜꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯥꯂꯨ ꯂꯣꯀꯦꯜꯗꯣ ꯑꯃ ꯉꯧꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯉꯧꯔꯒ ꯑꯥꯂꯨ ꯃꯦꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏ ꯑꯗꯣ ꯊꯣꯡꯕ ꯕꯥꯔꯣꯒꯤ ꯂꯣꯏꯔꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯤꯔꯒ ꯀꯩꯅꯣ ꯈꯪꯗꯦꯍꯦ ꯆꯥꯅꯕꯩ ꯃꯣꯕꯥꯏꯜ ꯇꯧꯔꯅꯤ ꯂꯩꯔ ꯃꯁꯛ ꯉꯥꯡꯍꯜꯂꯦ ꯁꯤꯒ ꯂꯩꯔꯦ ꯑꯂꯨ ꯀꯥꯡꯍꯧ ꯑꯗꯩ ꯁꯤꯒ ꯂꯩꯔꯦ ꯁꯒꯣꯜ ꯍꯋꯥꯏ ꯑꯗꯨꯏ ꯆꯥꯛ ꯑꯃꯦꯠꯄꯤ ꯃꯣꯕꯥꯏꯜꯅꯦ ꯍꯥꯏꯅ ꯉꯁꯛ ꯉꯥꯡꯉꯦ ꯀꯩꯗꯧꯏꯅꯣ ꯈꯪꯗꯦꯕꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯕꯅꯤꯅꯀꯣ ꯂꯪꯁꯦ ꯈꯔ ꯈꯔ ꯀꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤ ꯐꯧꯕꯗ ꯐꯤ ꯑꯣꯟꯊꯣꯛꯑꯒ ꯐꯧꯅꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯂꯪꯁꯤꯁꯨ ꯁꯥꯏꯠꯇ ꯈꯔ ꯈꯔ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯎꯀꯨꯟꯗꯥꯡ ꯊꯝꯕ ꯁꯥꯏꯠꯇꯣ ꯑꯗꯨꯗꯣ ꯑꯣꯟꯊꯣꯛꯑꯒ ꯐꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯎꯀꯨꯟꯗꯥꯡ ꯊꯝꯕꯤ ꯖꯒꯥꯗꯣ ꯑꯗꯨꯝ ꯆꯣꯠꯅ ꯂꯩꯒꯅꯤ ꯑꯗꯣ ꯑꯉꯥꯡꯕꯁꯦ ꯈꯔ ꯈꯔꯕꯨꯗꯤ ꯀꯪꯉꯦ ꯐꯖꯅꯗꯤ ꯀꯪꯗ꯭ꯔꯤꯑꯕ ꯑꯁꯤ ꯈꯥꯃꯦꯟ ꯃꯆꯨꯁꯤꯗꯤ ꯐꯖꯅ ꯀꯪꯉꯝꯃꯦ ꯀꯪꯅ ꯀꯔꯤꯗꯅꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯀꯟ ꯀꯟ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯆꯩ ꯊꯝꯕ ꯁꯥꯏꯗꯇ ꯗꯥꯛ ꯇꯥ ꯂꯩꯔꯝꯃꯦꯕ ꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯄ꯭ꯂꯥꯁꯇꯤꯛ ꯉꯁꯥꯏ ꯂꯧꯁꯟꯗ꯭ꯔꯣ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯂꯨꯃꯤꯅꯥꯁꯇꯣ ꯑꯗꯨꯗꯣ ꯌꯥꯗ꯭ꯔꯦꯕ ꯁꯤꯜꯆꯔꯗ ꯄꯨꯅ ꯁꯦꯝꯍꯟꯕꯗꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯅꯧꯕ ꯑꯃꯈꯛ ꯂꯩꯔꯦ ꯑꯁꯤꯁꯦ ꯉꯁꯤ ꯂꯩꯔꯛꯏꯅꯦꯕ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯟꯅꯕ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯦ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕ ꯏꯟꯚꯦꯇꯔꯁꯤꯃꯨꯛ ꯁꯣꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯤꯡꯅꯔꯤꯕꯅꯦ ꯑꯗꯣ ꯏꯟꯚꯦꯇꯔꯁꯦ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯍꯟꯗꯛꯀꯤ ꯅꯣꯡ ꯅꯨꯡꯁꯤꯠꯇ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯏꯌꯦꯕ ꯑꯗꯨ ꯃꯔꯛꯇ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯈꯔꯦ ꯑꯗꯨꯅꯤ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯗꯤꯁꯇꯤꯜ ꯋꯥꯇꯔ ꯍꯥꯞꯄꯒ ꯀꯦꯟꯗꯜꯁꯦ ꯑꯃꯇꯪꯅ ꯇꯦꯁ ꯇꯧꯕ ꯑꯃꯅ ꯂꯣꯏ ꯌꯥꯗꯕꯅꯤ ꯍꯜꯂꯣ ꯌꯦꯡ ꯈꯤꯇꯪ ꯋꯥꯠꯂꯤ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯃꯊꯛ ꯀꯥꯍꯟꯒꯅꯨ ꯃꯥꯏ ꯂꯦꯚꯦꯜ ꯑꯗꯨꯗꯤ ꯖꯥꯔꯦ ꯖꯥꯔꯦ ꯑꯗꯨꯗꯤ ꯃꯊꯛ ꯀꯥꯍꯟꯒꯅꯨ ꯑꯗꯨꯗꯤ ꯖꯥꯔꯦ ꯑꯁꯪꯕꯗꯣ ꯂꯥꯛꯇꯣꯏꯅꯤ ꯀꯔꯝꯕ ꯑꯁꯪꯕ ꯂꯥꯛꯇꯣꯏꯕ ꯍꯋꯥꯏ ꯑꯃꯨꯛ ꯂꯥꯎꯅꯔꯅꯤ ꯖꯥꯔꯦ ꯑꯁꯪꯕꯗꯤ ꯂꯥꯛꯇꯦ ꯐꯝ ꯊꯣꯛꯇꯕ ꯐꯅ ꯇꯧ ꯂꯣꯏꯔꯦ ꯑꯜꯇꯨ ꯐꯥꯜꯇꯨ ꯋꯥ ꯉꯥꯡꯉꯤꯅꯦ ꯋꯥꯠꯂꯤꯅꯦ ꯑꯉꯥꯡꯕꯗꯤ ꯈꯤꯇꯪ ꯀꯠꯇ ꯀꯥꯔꯛꯏ ꯑꯃꯁꯤꯗꯤ ꯈꯔ ꯍꯦꯟꯖꯜꯂꯨꯔꯦ ꯌꯥꯔꯦ 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 ꯍꯥꯞꯆꯔꯣꯏ ꯅꯣꯏ ꯍꯥꯞꯄꯣ ꯑꯩꯈꯣꯏ ꯆꯥꯆꯔꯒꯦ ꯅꯠꯇꯦ ꯃꯕꯨꯛ ꯊꯟꯅ ꯍꯥꯞꯄꯤꯌꯨ ꯌꯥꯔꯦꯅꯦ ꯒ꯭ꯔꯤꯟꯕꯨꯗꯤ ꯂꯥꯛꯄꯩ ꯃꯊꯧ ꯇꯥꯏꯅ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯣ ꯑꯗꯨꯗ ꯈꯤꯇꯪ ꯍꯥꯞꯄꯣ ꯃꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯎ ꯑꯃꯗꯤ ꯈꯤꯇꯪ ꯍꯦꯟꯖꯜꯂꯨꯔꯦꯕ ꯑꯩ ꯈꯪꯉꯦ ꯃꯥꯅ ꯃꯊꯛꯇ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯃꯥꯅ ꯖꯥꯔꯦ ꯖꯥꯔꯦ ꯑꯩ ꯇꯟꯖꯥꯈ꯭ꯔꯕꯅꯤ ꯑꯩ ꯂꯥꯎꯔ ꯂꯣꯏꯕ ꯍꯥꯞꯆꯜꯂꯨ ꯀꯦꯟꯗꯜꯗꯣ ꯑꯃꯗꯤ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯈꯤꯇꯪ ꯍꯦꯟꯈ꯭ꯔꯦ ꯀꯩꯁꯨꯝ ꯌꯥꯅꯤ ꯑꯗꯨ ꯌꯥꯅꯤ ꯌꯥꯔꯦ ꯑꯗꯨ ꯂꯦꯚꯦꯜꯗ ꯑꯟꯗꯥꯖ ꯑꯃ ꯂꯧ ꯍꯥꯏꯕ ꯑꯩꯅ ꯍꯩꯈꯤꯕꯗꯣ ꯀꯌꯥꯝ ꯍꯩꯈꯤꯕꯅꯣ ꯑꯍꯥꯟꯕꯩꯗꯣ ꯈꯤꯇꯪ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯎꯔꯦ ꯀꯩꯅꯣ ꯑꯅꯤꯅ ꯀꯥꯏ ꯈꯪꯕ ꯍꯥꯞꯆꯤꯟꯒꯅꯨ ꯍꯥꯏꯕꯗ ꯑꯩꯅ ꯍꯩꯔꯣ ꯆꯤꯡꯗꯣꯛꯀꯅꯤꯅ ꯀꯩꯗꯧꯔꯒꯦ ꯍꯩꯔꯣ ꯁꯤꯔꯤꯁꯀ ꯂꯩꯔꯅꯤ ꯆꯤꯟꯅ ꯆꯤꯡꯒꯦꯅ ꯏꯁꯤꯜ ꯂꯥꯛꯑꯅꯤ ꯑꯗꯨ ꯍꯥꯞꯄꯨꯔꯅꯤ ꯌꯥꯒꯔꯦ ꯄꯨꯔꯥ ꯆꯞ ꯆꯥꯒꯔꯦ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯈꯤꯇꯪ ꯍꯩꯔꯣ ꯌꯥꯔꯦ ꯄꯨꯇꯨ ꯑꯗꯨꯕꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯀꯩꯝ ꯀꯥꯏꯗꯦ ꯁꯤ ꯁꯨꯃꯥꯏꯅꯔꯣ ꯑꯗꯨ ꯃꯅꯨꯡ ꯆꯪꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔ ꯃꯥꯅ ꯍꯨꯃꯥꯡ ꯀꯥ ꯂꯣꯏꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯅꯤꯅꯦ ꯑꯁꯤ ꯀꯗꯥꯏꯗ ꯍꯥꯞꯇꯣꯏꯅꯣ ꯕꯤꯗ꯭ꯌꯥꯄꯇꯤꯁꯦ ꯉꯥꯏꯈꯣꯅꯦ खत्म वाला मजा आई जब ꯌꯥꯒꯔꯦ अब खराब खत्म हुआ हापू बस यार हम लोग पा जा रहे येंग जा रहे है मतलब मरो दूर संग खैर जो रे है जल लो जो चकी हो ꯌꯥꯔꯦ ꯇꯩꯊꯣꯛꯀꯗ꯭ꯔꯥ
이싱 살살. 이싱네 시 그심 났대. 시 났대. Không có tàu nó phá ra cái câu này cả một cái lít tara của cả nó phá ra. करेगी उदी लव रहे जा, जा। थे उदी पोला हाप दंग हाप रहे ना 굳이 그냥 कोई नहीं 뭐 चेतनी 호버도 야나 캔들도 캔들 하고. 거기네. 캔들 손자이 자가래. 리터 아니고 하페 손자이 오이런. 빼는 가리도 하라 합 아무나 하라고. Có đi cái sự mà tôi tạo. 치즈네 파래. 라이브 누아래니 아마도디. 이싱 갖고 자 있는 거야. 그만 당하라 하지야. 아시 이싱 넣고 자 있는 농이랑 그거 레바 되는 거야. 랑 라이 랑도 가자 그래. Nguồn bố tạ. 농 라까니 라까다 발리노. Đi bạn. 이자이도. जो सु जाब दी जाएगा सिगे सु केमिकल अम्मा हाप जाएगा को 그래도 소소문 지는 चलो को कुंठा